ngasisu manipur top channel gi maike digi myam special content ma puduna laksari myam loi fok tamina si haina channel sigi maike digi thamjiri duga thamjaga duri ba content sigi maming sana politics mla toklaga sanglaba phau okpi dabasi sanalaba ki mapau nepram krishnamhon myam eng tamina se corona gi khangde nongju gi sang wat pa gi khangde pochai gi mamal wong khalak pa gi khangde state assembly election mangda lepdarabasida angamba pamai sijinaduna misang khomnabana maruni haina longnarakle political power fangnanaba poram yanabaga loinana kharai khangdana senare maruina laingak paminariba BJP NPP amasum NPA phawa magi misang khomnari politics tawribani haiba social worker singna karambana khudong sagadagi yengduna atongba yengnari yomthong khuding thabak pigani haiba yaw Siki lauroi haibiyaw lairaba mata lehaloi haibiyaw lambi khudima koilas thagani haibiyaw amuk toiba angakpani hainariba taningdabana su loiraba jani masibu modern politics haibadura natragana hekta haijinba jatla haibisi haujikti masita ngangnarakle amaromda laingak pairiba natragana laingak lusingliba BJP da khong thangjingadabagi pareng lepnare hainariba sibu sumdriba jala amuk yaururaga senthokkadarba jala haibadudi yengba natana upai lete tawbagi budi MLA phawba toktuna Congress party dagi toklaga worker lising taruk hena loinaduna BJP da yaukiba Bisnupur district ki Bisnupur assembly constituency gi tam mangarak mihut oiramba minister su oiramba Govidas Konthau Zambu ngasi phawba BJP Pradesh Committee amadi mandalgi lengyan phi ama phawba yanbiduna okpi dabasi karigeno haibadu hauji miyamna nainaba horakle Govidas Konthau Zam Manipur Pradesh Congress Committee NPCC gi president pham thadoklaga Congress Party dagi amadi MLA oibadagi toklaba matung BJP ki national leader sing Manipur ki chief minister amadi state president yauna New Delhi da thoram pangthoktuna BJP da yaukhibani adubu swai gi BJP nadi makpo haujuk phawa inthokli gram panchayat ki pradhan member municipal council ki member natraga member oiramba khara natraga miyoi khara da yorapa matamdadi BJP state office ta lengyan phi yanduna tupi upiduna oklaga Govidas kumba lusing bamabu okpidaba inthok thambi basi politics ki aronba lalong ama oiramadi yai adubu BJP state committee da tengol ani natragana ahum laire hainari basidi tawthurakli basina takle haina lawi tawbugi budi MPCC gi president oina nauna thau pukiba en loken MLA nadi BJP lok amada kai ani kunba kang khada linsangba hori haina phungdokhibani chief minister N Berenadi MLA khara lakadab laidi haujik su hairi Govidas nasu BJP gi damak puksel sengna thabak tawguni pirakpa yathang matungina satkani assembly election absolute majority fangnaba hotnagani sohaki amuksu mathangi assembly election da chief minister N Berena chief ministerial candidate oiragani haiba report tawrakpadagi madu aran bani haina state president A Sarda Devi na amuk sengdokhi asumna sengdok sengjin tawnarakpa asimangna state committee da tengol ani lairi haibisi ifong phongnarakle amaromda mamang sahi english ngani ga kungi october hawgalakpa phawbada manipur gi oina sahi amagi Sufam thokpa nongjugi sangdagi sada nifuga taret hanthana sukhi haina Indian Meteorological Department report tawki awang nongpo state singi manungda Manipur Mizoram Nagaland Tripura da sufam thokpa sangdagi hanthana sukhi haina supanki kumsi sahi English ngani ga kunga mathoi yoina su June dagi September tha phawbagi manungda Manipur yoina sufam thokpa sangdagi sada yankhai gani pan handaki Masi awang nongpok lamdam gi oina khwaidigi wangba sangni hainasu regional meteorological center na mamang thagi taragani thoida report tawkhre oiriba phibam sina kumsi sahi gi oina su pothok sathokta kadai phawba sapu pirakadagi haibadu akhang ahi singnadi khanglamani adubu section tharang lokhatnaba hotnabadi ngasi phawbu udri lawmi singi darkar oiba urea matam sana phangdabagi kholaw kya ta khrabani
ꯃꯗꯨꯁꯨ ꯂꯩꯔꯤ ꯑꯋꯥꯠꯄ ꯂꯩꯇꯦꯗꯃꯛ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯇꯣꯛꯅꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯌꯨꯔꯤꯌꯥꯒꯤ ꯗꯔꯀꯥꯔ ꯑꯣꯏꯔꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯄꯨꯝꯅꯃꯛ ꯑꯁꯤ ꯌꯦꯡꯁꯤꯟꯗꯨꯅ ꯀꯔꯤ ꯀꯝꯗꯧꯕ ꯍꯥꯏꯕꯗꯨ ꯈꯟꯅꯕꯒꯤ ꯃꯍꯨꯠꯇ ꯏꯂꯦꯛꯁꯟꯒꯤ ꯃꯤꯆꯪ ꯈꯣꯝꯅꯗꯨꯅ ꯂꯩꯔꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅꯁꯨ ꯁ꯭ꯇꯦꯠ 5 ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔ ꯎꯠꯇꯔ ꯄ꯭ꯔꯗꯦꯁ ꯎꯠꯇꯔꯈꯥꯟ ꯄꯟꯖꯥꯕ ꯑꯃꯁꯨꯡ ꯒꯋꯥꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯒꯤ ꯌꯦꯡꯂꯒ ꯊꯕꯛ ꯄꯥꯡꯊꯣꯛꯅꯕ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯁꯤꯡꯗ ꯈꯪꯍꯟꯈ꯭ꯔꯦ ꯂꯣꯏꯅꯅ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯕ ꯊꯕꯛꯁꯤꯡ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯇꯧꯅꯕꯁꯨ ꯍꯥꯏꯈꯤ ꯃꯗꯨꯅ ꯑꯣꯏꯕ ꯇꯥꯏ ꯍꯟꯗꯛ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁ꯭ꯇꯦꯠ ꯀꯌꯥ ꯅꯣꯡꯃ ꯀꯥꯡꯗꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯈꯤꯕꯗꯨ ꯍꯧꯖꯤꯛꯁꯨ ꯂꯥꯛꯀꯗꯕ ꯂꯩꯔꯤ ꯃꯈꯣꯏꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯕꯤꯖꯦꯄꯤꯒ ꯇꯥꯟꯅꯔꯝꯕꯗꯤ ꯌꯥꯏ ꯇꯣꯏꯒꯨꯝꯕꯁꯨꯡ ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯃꯇꯦꯡ ꯄꯥꯡꯒꯗꯒꯦ ꯍꯥꯏꯕꯒꯤ ꯄꯣꯔꯝ ꯁꯤꯜꯂꯝꯗꯤ ꯇꯥꯗꯦ ꯕꯤꯖꯦꯄꯤꯒꯤ ꯕꯣꯠ ꯈꯣꯝꯂꯝꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯆꯍꯤ 63 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯔꯝꯕꯗꯤ ꯊꯦꯡꯅꯈꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯂꯥꯛꯈꯤꯕꯗꯨ ꯃꯔꯅꯥꯏ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯉꯥꯛ ꯁꯦꯟꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯨꯝꯅꯃꯛ ꯁ꯭ꯇꯦꯠꯇꯒꯤ ꯁꯣꯏꯗꯅ ꯆꯠꯂꯝꯒꯅꯤ election mayani tawpham thokpani Congress amasum atai party singisu lusingba kya laktuna yengsinbaga loinana miyamgi mateng pangnaba hotnaribani ruling party gumba wa launadabagi wani hauzik corona lantheng asibu laithokpa yadri haukiba sayol da haibdi September 13 tagina October 2 fawbada punamiyoi lising taraga nipan ga samaga humdraga taruk covid test tawbada lising amaga saniga supnagi manga positive oiba thengnakhre miyoi taraga tarena sikre active case lising aniga saniga taraga taruk leiri phagalakpagi sangsada 96.71 oirambadu sada 96.63 da handakre aduna panglaw lawba panghai haibanadi kanaroi thabakki laingakni haikibani hawdong nga saba yengbagi thawong di toksi Sinakiba thabaki thawda pangthoknaba hotnasi election su tawsi miyamgi awabsu khangsi corona su thengnasi haidi haijinaroisi politics su tawsi haba nasigi sanalabaki mapauksi miyamna thamjari amasum miyamgi wakhalona kari lebibegi haibadu su sungsoi soidana comment box ta thambiramo haina channel sigi meheri su miyamna thamjari ngasigi content nasigi mamingsi politics MLA toklaga Sanglaba Pau Okpidabasi have a Sanalabaki Mapau Nepram, Krishna Mohoni, Miam, Senjari, Sanalabaki Mapausi. Aduga Hosico in the Miamatang side of Lucinjage, Aduga, a Pathoxa give the Swikibalan Kipika Yaurs, Miamanga Pigani, Aduga, Matamatam Gimaru, Epox and Congo Sarakana, Miam, the Leptana, Update Pizaraki, Hainesu Senil, Sigi, Mekedi, Tamzari, Miam Gimotsu, Soidana, Tambira Mohana, Tamzari, Dugohorin Tinso, Maru Epox and Congo Sarakana, Miam, and our update sing Soidana Pizarake. Aduga myam ngai minarasi haina thamjare aduga jeji covid ki matamnina myam covid-19 sidagi lamna laina sidagi leminasi sakarna piribi SOP guidelines sing si myam ngana satminasi hauji covid-19 mapung phana phaba haibitu oidri haibisi channel sigi mekedi ki thamjari and thank you